Online Manipur YouTube channel swing birba mayam pum nampu amuka hanna taram noksari ahan badiam namaru iba pau amma update thamsage ngarang state force ka akan mamong da khut thokna bagi thodok ta makok ta panduna Guwahati da puraga laying lakhiba Kuki LS Mangboy ngasi laikhidre hairi ningsing bayai ngarang Surachandpur gi Lonphai Singphai amasung Khoirenta ki periphery area da akan mamong da nongmai kap nabada Kuki gi renowned songwriter singer popularly known as LS Mangboy bom machena pan badagi sok padagi Guwahati da puduna laying ngakibani adubu ngasi laikhidre Thadou Kangbu lan Pamlaktre Engna Leiminnac Hairakle MEITEI AMADI NAGASINGNA demand TWRIBA NRC da THADOUSINGNA YETLOI Manipur da hojik thokliba hana sunabagi thodoksin asin nakal animakta khara handokna tuna athuba matamda wathok asi loisinduna tangdu leitaba phimam amada hanjin hanna bo nominarisi haina Thadou Students Association TSN appeal toragli TSA ge Delhi Bengaluru Dimasau Guwahati Haplang Harangjau Hyderabad Mahur Karbi Along Amadi Mizoram branch ki president singna punna kuriak piduna Thadourak paseron asina hai wathok asida maral leijeda misam Miam kaya marum awaba tariba kanana bitamakta center amadi state laingak no hutna gadabani tha ahum helaklaba furup ani gi marakta thengnari bu wathok asi Thadou Students Association nam yamna gupni yengsinduna lagli wathok asida Thadou furup ki missing yamlabam mi kaya marum angak phangna sokli hojik phawbagi oina Thadou singna jo furup ki saruk ama oina wafam amata phongdoktana lakhibani adubu oirakliba phibam asida ikoi isagi oiba wafam phongdoktaba yadabadagi tangai phadana lakpadagi wafam sing asi phongdorakpani Thase ki kunapanda Surachandpur amasung Bishnupur district anigi loan abada nakal anigi marakta akan mamong da khut thokna duna mi ani laikhidaba amadi kaya amana sokapan nangkhibagi thodok adu yamna laibak thibani haukiba me mari dagi hauraga Imphal da laiba TSA gi office sing mai thakibagi thodok adu su kandim tawi masda sunatana TSA gi general secretary Michael Lamjanthong haukip ki Surachandpur laiba mayung bu sakhang daba kharna me tarite attack sathaba asibu awangba thakta kandem tawi Manipur thokliba thodok asi Manipur gi miam khaktana tana India gi mipum kudimagna yamna ikai ningai ni pikraba kanglup furup ani gi marakta thokpa thodok asi ta mi chani hena laikhidaba madi kaya amana asokapan nangkhiba yamna laibak thibani tampaki oina su Chekon Lembulen Langon Gembiles Kanan Beng Mantri Pukshin Sing Mafam Sing the Itatana Attack Sataduna Thadou gi mayum makai amadi lantum mang takali hainasu makatana phongduk pri aduga to update amana combined force na sataba combing operation da phulai kaya phagat pangamle security force na lokhalakliba section thawrangi sarok amu oina hauki opung kunmari gi manung Imphal Bishnupur kaksin Surachandpur amadi Thawal gi tongan mafam sing da paksan operation sa thagre operation ase gi sarok amu oina Bishnupur amadi Thawal district ki nongmai ama ka payar maru kun amadi explosive target phagat pangam khi haina Manipur police control room dagi Thadourak paseron amana hairi seron sina hai haukiba pung kunmari gi manung da Bishnupur district ki Naran Sena da khulai paibi sing khut thokna bi thabok to mioi ani siki tari nasokapan nangki mafam adu da pam da Thadourak sing thokna district police AR Army amadi CRPF ki personnel sing thajen kre loina tongan mafam da check post am kontrang duktuna lo thugai be mioi listing ani ga tram ngasu phagat kre hairi amorom da ngarang dang pung nipan rom ta matam da kontrang do suba AR amadi Thawal district police ki Kangbu gi apun batim amana irong village manaki ningel mamang sing da thibhum bagi thabuk sa thabada 5.56 mm life RDS 20 kuntraga taruki hand grenade mari tube launcher ahum amadi Chinese hand grenade amma phangle podam sing adu Thawal district police ta khusin nakre hairi aduga mathangi update asna mahesora atamna ligen notice tarak leba AR gi achan mirai naiba thong yaningte ibe yaima Assam Rifles ki asan mirai naiba thong yaningte Manipur da leiriba mipum khudimukna Manipur gi Assam Rifles lawtho haina governor da memorandum pisen kiba leire adubu atamna Assam Rifles na Manipur da thokliba irang asigi matang da malemsin bathungna sumba khangana bhonariba RTI athwale gi national secretary Mahesor thongrajum da atamna ligen notice tarak liba asi Assam Rifles ki asan mirai naiba thong yaningte haina khoirambal ima kainthen joint coordination committee for peace ki co convener YEB emna phungdorakre makha taraduna hai Mahesor thongrajum gi damakta mama oi bising na lepkani kangla dagi Assam Rifles chatko haina thokiba irang adagi henba kaya thorak loi heninga leite mama oi bi kaya na iramdam kanna gi damakta makhal makha kaya gi khongjing chengsin gani haina su phongdokiba ga loinena lainga pairiba sing gi pandam athubada miyam da khangalu ngarang pangthokiba assembly pham adu
तंदन्ना ngalambagum loisinba thawong adu lebak miyamna khwaidagi pendaba haibadu oire haiki video sing bibagi damakta mayam pumna mukpo mukana taga cheri anob object ki damakta nungsi video channel subscribe to biramu. Thank you.